ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯈꯜꯂꯒ ꯃꯣꯏ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝ ꯈꯜꯂꯒ ꯇꯧꯕꯅꯤ ꯃꯐꯝ ꯃꯐꯝꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯠꯇꯅ ꯐ꯭ꯂꯠꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯏꯀꯣꯅꯣꯃꯤꯛ ꯚꯥꯏꯂꯦꯟꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯎꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯌꯥꯝ ꯄꯦꯜꯂꯦꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯏꯆꯝ ꯆꯝꯕ ꯄꯩꯁꯥ ꯈꯔ ꯑꯩꯈꯣꯏꯒꯤ financial literacy enterprise promotion tꯧꯔꯒ ꯊꯣꯛꯄ ꯑꯣꯏꯅ ꯃꯣꯏꯅ ꯎꯕꯤꯔꯝꯕ but hꯧꯖꯤꯛ ꯎꯔꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯆꯧꯕ ꯐꯣꯔꯁ ꯑꯃꯅꯦꯅ ꯎꯔꯦꯕ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯒ ꯃꯤꯁꯤꯡꯗꯨꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯑꯗꯨꯝ ꯈꯪꯕꯤꯕ ꯁꯤ ꯑꯩꯈꯣꯏ ꯃꯤꯁ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯇꯧꯖꯔꯤꯕ ꯊꯕꯛꯀꯤ ꯁꯥꯏꯠ ꯑꯃꯅꯤ environmentally changes ꯃꯌꯥꯝ ꯑꯃ climate changes ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ calamity ꯊꯣꯛꯄ or ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯂꯥꯛꯀꯗꯧꯕ ꯃꯌꯥꯝ ꯂꯩꯔꯦꯕ we have to be prepared siguma mayam thokpa matamda akhoi community amo na koi kamaina thengna sige kamaina koi tawsige se sigi so koi khana ba matam